Praise the Lord. Ahanba magtada yengbiriba amasung tabiriba nungsizaraba chilinaw sing iti chalima pabung sing marup sing oja sing mayam pumnamak pudayan ng laishramna Kanbiba gi Mapu Prabhu Jesu Christa gi sengthoiraba amasung hingatpa akoibu loina biba Emmanuel sengthoiraba ipagi minglenda ikai khomna jabaga loinana yai famangol su pizari yengbiriba amasung tabiriba dom matam chuppada phattabadagi Kanbiba oisanu Kanbiba gi Mapu Prabhu Jesu Christa now. Amen. Mayam ngasi yamna interesting oiba topic amakak ay puduna laksabani. Mayam aingonda koigi tongan ba mafamsingdagi phone tawbirei amasung ishorda haizdabiu prayer tawbiu amasung testimony sing phongdokpirei mayam singi marakta ayamba aingonda phone tawbirakpada ko mayam aina thengnajabase kanagumba misak ama Prabhu Jesu Christa hana thajarami mahak baptize tawrabani adubu Kuki handak maite amasung Kuki gi lan se uba matamda Kuki gi lan mekoina gi mihat minei se uba matamdagi Christian tokre Jesu Christa thadokre haibagi asigumba wahay ase mayam aingonda mayam haibirakpa aina tajeb ko Kukina mi hatpadagi micham hatpagi maramna Kukina lan tawbagi maramna Jesu Christa thajaramani adubu maiteina Jesu Christa thajaramani adubu mahak tokre haibase asigi matangda ikharadang tintakna phongdok sage mayam yam sangna phongdok saroge ko ikoi asigi matangda kharadang ikoi khangnaba honamina siba achumbodu mayam masida ina ahanbada thamjaningi basa Kanbiba gi Mapu Prabhu Jesu Christa se mahak ase Kuki hairiba asigi jata Kuki gi jata mahak pokhibra haiba wangse ahanba oina thamjage mekoina lan tawraga Kukina lan tawbadagi Kukina micham hatpadagi Christian tokre hairiba mising Jesu Christa se Kuki gi jati da pokhibra mahak ase masigi answer di pokte komeam Kuki gi jati da mahak ase Jesu Christa se pokhide ani subada mayam aina mayamda hangjaning se maruina Kuki ga maite ga lan tawraga Christian to e hariba sing Prabhu Jesu Christa se ahan badadi Kuki gi jata pokhibra pokte ani subada Prabhu Jesu Christa se Kuki gi lamda pokhibra masigi answer di pokte ma Kuki gi jata su pokhiba nate Kuki gi lamda sumaga se pokhiba nate amasung Prabhu Jesu Christa mahakna akogi Holy Bible da Holy Bible da Prabhu Jesu Christa na taibang panbada lakpiraba matungda mi hatlu laman khumu jeknaba thammo haiba Bible gi verse yaubra Prabhu Jesu Christa na phongdokpra mahakna lakpiraba matungda Prabhu Jesu Christa na taibang panbada laktri ngaigi mamangdadi lan gi wathok lanthok mayam ama lermeba aduga maicho prophets singna masaya do ngairammi hai mayam uba phanginglami adubu uba phangkide adubu Prabhu Jesu Christa ishor gi yaw masana taibang panbada pokpiraba matungda mi hatlu haina haibra Bible da ibra ama fawba ide laman khumu haibra haide mayam micham halu haina haibra haide topic se ahum se kangbiro Prabhu Jesu Christa Kuki gi jata pokhiba nate Kuki gi lamda pokhiba nate Prabhu Jesu Christa na pokpiraba matungda mi hatlu jeknaba thammu micham hatlu laman khumu haibagi wahi se mayam sungjaw yaude aduga Prabhu Jesu Christa bu thajariba jati se ase Kuki khakta na Prabhu Jesu Christa se thajabra atay yamatana Prabhu Jesu Christa se thajadabra supnatangi Kuki khaktana Prabhu Jesu Christa se thajabra haiba wahangse maramdi aina mekhoi panjabagi maramdi Kuki ga maitai ga lan soknabadagi Jesu Christa thadokre haiba asigi maramna Kuki haina haijabani Kuki khaktara Prabhu Jesu Christa thajaba Christian oibase masigi wahangsu natte taibang panbada world da prithvi da leriba jati pomnamakta
Prabhu Jesu Christa THAJABA jati THAJABA jati singi marakta lay amasung khwaidagi chawba Christian gi state Christian gi leibak world da chama ka kunga mari lay ko aduga Prabhu Jesu Christa na lakpiraba matungda lan sokno migi lam talu laman khumu jekna babu nungsiganu maral siu haiba wahi se yaubra yaude aduidi Kuki ga maitei ga lan soknaraga Kuki na micham halaga mekoina Christian kawi haiduna Prabhu Jesu Christa bu thadokpa taragadi hairiba wakhalona da chumbra natraga chumdabra masigi answer di chumdeba maramdi Kuki gi lamda poki ba sunate Kuki gi jati sunate mekhoi ka aduga Jesu Christa na lan sokno mi halu haiba wahi su amata yaude mayam Kuki khakta Christian oiba sunate adu taragadi Kuki na Kuki singi marakta khoi mi hatpa sing kharana mi hatlaga Kuki yengaga Christian to e haiba taragadi madugi wakhalona do chumde haiba se mayam da phungdok saning Christian haiba world la riba Christian singi marakta ani lay mayam nam samna ani lay amana karino amana nauna pokpa amana nauna pokta Christian sigi marakta nauna pokpa ama leire amana nauna pokta ba leire nauna pokpa misak se mahakna Jesu Christa gi aningbada mahak leigani mahak chatkani nauna pokta basina mana tawningbada tawni mana ngangingbada ngangani mahakna chatningba mana tawningbada tawni mi hatningasu hatkani mahakna Ishwar gi akiba mangonda leiroi Jesu Christa gi nungsiba do nauna pokpa haibadi Jesu Christa gi nungsiba phangaga nauna poktoini thawai asengbagi chamthokpiba yaudabagi maramna mi hatkani laman khumgani micham hatkani migi maral mathum pamgani haibado nauna poktabagini haiba nauna poktabase asigi matangda Bible na kari hai oiromda leibasa aingon chathokuna diabol amasung mekhoigi dut singidamak thaurang tauraba lomba naidaba maida chalo haina hai maramdi yumlon nababu nasamakumna nungsiu haibase Prabhu Jesu Christa gi wahini kanagumba Christian kauba amana mahak nauna poi natraga nauna pokti haibase mahakna nungsiba haibase magi thamoida leigani aduga nungsibase aingonda nungsi haiba mi khaktada nungsigada unate aingonda nungsidaba mingonda su nungsiba ngambataeba Prabhu Jesu Christa na Holy Bible da haibi base nekhoibu nungsi haiba sing adutabu nekhoina nungsirabadi nekhoigi kari mana leibagi maramdi khazana thauba singmakna su adum tauba natra haibane nangbu nungsi haiba nang masak yam phajei nang maram moi as nang se gyan tai haiba duda nang se yam phayena haiba aduga nang phatte nang se gyan ta de nang se phatte haina haiba misak tu na phatte haina aina mo haiba nang mo haiba taragadi aina mo aingonda phabada phai haiba phatte haiba phatte haiba taragadi khazana thauba singa karisu khenaba leite haibani meyam Prabhu Jesu Christa na haibi badi nungsiu haibani haiba nungsiu haibi bado kanagumba amana Christian kauraga yaroktaba taragadi aikoina khangadabadi mado ming khaktangi oiba Christian haina leiba maramdi yaugi fijol setlaga manungda charamnaraba Keisal leiba haiba singadu uraga afaba ingthabagi jubaraj Prabhu Jesu Christa bu thadokpa haiba taragadi haiba lomnaidana hingba punsido mahakna thadokpani nungaiba ingthabagi mafamdo mahakna thadokjabani maramdi Prabhu Jesu Christa na haigani aina nangbu kaidongaida khangkide hai nauna poktaba Prabhu Jesu Christa kanano haina khangdaba Christian di kaugani adubu Jesu Christa gi wahai amata indaba aibu nungsiba mahak aduna aigi wahai ingani haibani mayam Jesu Christa na kari pami kari hai nungsiba yumlo na babuna samakumna nungsiu aibu nungsidaba aibu yeknariba mahakna lamagadi pijau khaurangagadi pijau nangi nakhasai nakalamada mina khupakna tharakpa taragadi atopa khasai adu su onsilu laman khumganu Ishwargi wahaini adu nattabada masagi oijaba thiba aina yadaba phattaba karbar tauba micham pharaga hatokpa migi maral mathum munnaba tawrakpa taragadi mado khangadabase mado Jesu Christa gi ashauba tawriba misakneba mahaki panthungse heaven nate hell ni
mana pukning hongba taragadi kanbigani hairiba misak ishorgi wahi indaba misak yengaga aina Christian to e haiba taragadi mahakna tokpagi maramdi mahak Jesu Christa se mahak kanano haiba sungkhang khangdaba misakni kanagumbana akoi maitei singi marakta Christian oirame baptize tawrame maitei kuki lan soknabadagi to e hai taragadi ne haiba misak adu da koina khangadabadi adom sing yaubiragadi kanagumana ai kuki ga maitei ga lan tawnabadagi Jesu Christa to e hai ta thado e hai taragadi Jisuna lan sokna waina haibra haide nungsinawtani haise miyoibu kanbinabagi damakta chai 39 makhai surakpa matamda kalbari gi cross ta pangtingba ipaduna magi amasung magi hakchang kathokpa ipaduna ikhoigi damakta mi halu haigadra sungai haide Jesu Christana lakpiraba matungda mi halu laman khumu lan sokna haiba Bible gi verse jawba taragadi thabiro before Christ nate after Christ Jesu Christana laaba matungda yaude Jesu Christa gi wahi su indaba aduga walls the ladiba Christian Jesu Christa THAJABA karor ladiba sing ase sungyeng yengdabada ekhoigi manakta leiba phattaba mi khara lan soknaba phattaba mi khara uraga aina Jesu to e hai taragadi mahakidam awabani maramaduna ishorna seman bani ngasigi wapawasi adomna kanbibagi mapuing thabagi jubraspu lausallaga adomna tokpa makhup kuki gi mihat pasing yengaga to e haiba taragadi ishorna adomda haigani nang kuki yengaga aibu thajakibra kuki yengaga baptize tawkibra mi yengaga kanbiba mapubu phangba yabra adoi taragadi paisa piragana harauba paisa phangaktragana phatte haibado aduga kari khetnaba leiribageba adubu ishorbu phangjage hairagadi Jesu Christa bu phangjage hairagadi thawaida ipa ishorna tawbikibado thawaida nauna pokchaba akhoigi punsi se Jesu Christa da sinajabagi mathau taeba amen mayam maramaduna ngasigi atenba wapaw sida ina phongdok chaningbase kuki gi marakta nakhoina micham hatbadagi lan tawbadagi Christian to e aina haibiribasing Jesu Christa ipa ishor amuk lakadawre matam leiringaida Jesu Christa da hanbirau maramdi ipa mahakna kauri taibang panbada world da afabasu lei fattabasu lei masing yamkhraba khwaidigi henna mising yamba oiribase dharma gi manungda Christian hairibasini adu mase Jisuna hairamante Christian Jesu Christa yadaba misina thonkibaneba haiba khwaidigi henna masing yamba singi marakta Jesu Christa gi achumbada leitaba nauna poktaba mi yawramoidra haiba nauna poktaba uraga nauna pokpa nungsiba mayam ama haibiriba afabada takpiriba Jesu Christa gi follower mayam ama kanbibagi mapu Jesu Christa buto e haiba taragadi Jesu Christa kuki gi jata pokte kuki nate mahak mekhogi lamda su pokte mari leinade Jesu Christa ga kanaga mari leinei adom ga leinei karigi adom bu kanbinabagi damakta mahakalbari gi cross ta pangtingki bani Jesu Christa mekhogi nate khanbiu Jesu Christa mekhogi nate ai pastor Christian yadabagi maramna pastor amada phurami adubu Jesu Christa na ichanupa hairakpa matamda ai se mahakna ichanupa haina kobi ai bu ichanupa haina kobirakpa ipa ishor ai bu kanbirakpado mado ai gi ipani adoi bataragadi Jesu Christa ai gi ipani ai Christian gi maramda khangde ai Jesu Christa khangi ai Christian thirakpa minate ai Jesu thirakpa mini maramdi ai nei shorda haijekibase taibang malem lai sembiu mapuna hakkana no ai gonda uthokpiu ai gonda khanghanbiu ai nang nahakki mathau tai haiduna haijebani maramdi nahak khaktanani lomnai da hingba pibi pangam godawriba noroktagi hell dagi khamnung leibaktagi kanbigadaba aina haijeba matamda phangjaba Jesu Christani mekhoigumba nauna poktaba hanadagi Christian oirame haina hairaga hanadagi ekoi Christian oi hairaga mi halasu ekoina mekhoigi matau tamgadaba natte ekoi Jesu Christa ipa ishorgi matau tamgadabani Bible na hairi aingonda prabhu kawba pomnamak sargada changoi adubu sargada leiba ipa gi ningba tawba mahakaduna changani nongmai pairaga church ta changba minungsi khangdaba kokpiba ngamdaba mahak aduna kaidongweda ishorgi ningthol lebakta changba ngamoi aduiba taragadi maikhoi yengaga Christian to e haribasing Jesu Christa haiba mapu ase adoma tarai na khanbibra
ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯁꯤꯕ ꯃꯤ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ ꯃꯁꯥꯃꯛ ꯁꯤꯗꯨꯅ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯅ ꯍꯤꯡꯒꯠꯄ ꯃꯄꯨ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤꯅꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯛꯇꯅꯤ ꯍꯥꯏꯔꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯔꯤꯕ ꯏꯃꯥꯅꯨꯑꯦꯜꯁꯦ ꯃꯥ ꯋꯥꯌꯦꯟꯕꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯔꯒ ꯑꯩꯕꯨ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ 하이두나 하이락가니 matamduda adom gi wahang ai kuki yengna kuki mi hat pasing yengna nang thadui hai taragadi aina kuki da mi hatlu aina haibra ai kuki gi jatta pokpra ai kuki gi lamda pokpra kuki ga iga kari mari lainei kuki mi hat pasing ga kuki haiba matamda punam haijaba na chadeko mi hat pasing mi cham hatpa ngamba sing do christian aina church da nongmai pairaga mi hatu on bi wain khuramba ngamba mi sing du dani aina haijaba se ko Jesu Christa na haidaba aina aigi wahai kadai da hai holy bible da nungsiu chanbiu aina hairaga aina haidaba thabak tawbasing ado yengaga nang atokpa taragadi nangisu dandi lei haiduna hairaka aduna mayam ngasi di khangbiro Jesu Christa na Jesu Christa gi lambi da chatpa Christian ama chattaba Christian ama chattaba gi matau tamaga Kanbiba gi Mapu afaba yausen Jesu Christa thadokpa haiba taragadi adom gi damakta tamthibani Jesu Christa na kauri matam leiringeda Jesu Christa da hanbirau maramdi Jesu Christa maikhoi gi natte Jesu Christa nahakkini Jesu Christa taibang pan pomnamakta chatuna taibang mi pomnamakta afaba wapau sandu taibang mi pomnamakta afaba wapau sandu Jesu Christa jat ama katangi natte miyoi babu kanbina bagi damakta ishor na thabirakpa yaw machani surgi masayani mapa machagi mari thambiu mapa machagi mari thambiu haiba mapa machagi mari leirakpa matamda kanana adombo maral sikadoribano Prabhu Jesu Christa na karigi damaktono mi ani natraga ahum leiba mafamda ai lei haibiramiba mi changwa natraga lising leiba mafamda ai lei hairamdriba karigino adomgi family do adomgi nupi adomgi icha adomgi ipuroiba matam chupada Jesu Christa da leibiu Jesu Christa gi aningba tawbiu takthokpiu Jesu Christa kanano Christian kauba hanadai Christian kawi haiba mi singna Jesu Christa na haidaba aranba sakhi piri koina achumba sakhi pisi karamba achumba awana taraba singi mateng pangsi dharma punamakpu respect tausi yumlo na babuna samakumna nungsiu haido ado respect ta tawdragadi nungsiba yaroi apostle Paul na aina afaba wapaugi damakta noiba singa nokminei kapiba singa kapminei kanaguma amagi yumda chatlaga afaba wapau sandoknabagi damakta chatlaga nangna thongba chakto ai charoi mangi aina hai taragadi hariba yumduda mahak leiba ngamgadra hariba yumduna mangonda changhangadra matamduda mahakna chaba thakpadu nate afaba wapauduni tabadagi Kanbiba fangnabagi damakta kappiba singa kapinei noiba singa nokminei harauriba singa harauminei wariba singa waminei maramdi ishorgi afaba wapaudu fongdoibani doiba taragadi ngasidagi kuki mihat pasing yena Christian to e hariba sing ishorna kauri adomna to e haribado lali to e hariba misakto hariba mapudo ado thajaba taragadi to e haibasi yade maramdi aina pigadoriba ising ase thakpa mahak aduna kaidawinasu khawranglaroi hai bible na ishorgi wahai ama katang pathoksar ai losinjege thawai gi pathaba Matthew chapter 11 verse 25 to 30 phawda matamadu Jesu na hai ki he ipa sarga amasung malem gi mapu aina nahak pu thagatchari maramdi nahak na hiram sing asi asingba amasung lausing leiba singdagi lotlaga angang macha singda phongdok pire hoi ipa maramdi masina nahak ki mideng da apenba oire aigi ipa na hiram pomnamak aingonda sinare mapa aduna natana masanupa adubu kana amata na khangde masanupa aduna natana mapa adubu kana amata na khangde aduga machanipa na phongdok ningba kana gumba aduda mapa adu kanano haiba phongdoi choktaraba amasung polum pubasa aingonda lau aina ne khoibu patha hanbigani choktaraba amasung polum pubasa aingonda lau jat hangbras hangde mayam nungsibagi mapubu thadoe haiduna haiba ngamiba chinnase awabani da mayam laibak thiba chinnis aina thadoe aina haiba ngambase kanbiramlaba loina biriba amuk lauba lakpigadoriba ipani maikhoi gi natte maikhoi mingkhaki Christian ni
ꯅꯣꯔꯣꯛꯇ ꯍꯟꯒꯗꯧꯕ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤ ꯍꯥꯠꯄ ꯂꯃꯟ ꯈꯨꯝꯂꯤꯕꯁꯤꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯦꯒꯦꯟꯁꯇ ꯊꯕꯛ ꯇꯧꯔꯛꯏꯅꯦꯕ ꯂꯃꯟ ꯈꯨꯝꯕ ꯌꯥꯗꯦ ꯈꯨꯝꯃꯦ ꯃꯤ ꯍꯥꯠꯄ ꯌꯥꯗꯦ ꯍꯥꯠꯂꯦ ꯋꯥꯔꯜꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯁꯦ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯔꯒꯗ ꯀꯥꯒꯗꯧꯕ ꯅꯠꯇꯦ ꯈꯔꯈꯛ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄ ꯈꯔꯈꯛ ꯀꯅꯥ ꯑꯩꯒꯤꯗꯃꯛꯇ ꯏꯄꯥꯅ ꯂꯥꯛꯄꯤꯈꯤꯕꯅꯤꯀꯣ ꯑꯩ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕꯁꯦ ꯑꯩꯒꯤ ꯅꯠꯇꯦ ꯏꯄꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯪꯖꯕ ꯃꯍꯥꯛ ꯑꯗꯨꯒꯤ ngasi aina kaigumba thabak ama tauraga aigi ipa Jesu Christa do kanano haibado khangsanu haina utseba aina phattaba thabak tauraga mara lejidaba Jesu Christa bu aina mingche thenba taragadi ai hingubagi kanade aina Christian haina kauraga mi haliba world mi hatpa Christian haina uhalise micham hatpa ngang hatpa Christian orise makoi hingubai kanade adubu ishordi hatokpa lakpa nate Jesu Christa adubu wayenbage soidana kanagumba singna mihatpasing karigumba Christian kauraga mihatpasing nungsi haitabasing kopi haitabasing yaubiba taragadi ishorna adomda warning tawri pukning hongo matam leiringaida natragadi ishorna haigani oiromda leibasa diabol amasung mahakki dutsingi damak semkhraba lomba naidaba maida chalo hairiba wahi asi ai bible tamduna pastor oiduna haiba nate adubu ahingba ishorna pastor phurambadagi ai hakchangda anaba fauroklaba adubu ipa ishorna aigi manglanda thokpiraktuna ichanupa nangi hanagi anaba ina fahanbire haibiba khaktana tana aigi nupi ichasing kanbiduna ipana thawayasingmana fongdokpibagi maramnani phattaba haibasi kanana pamge मीना भाव पामदे आइन सुयादे पुलिस न सुयादे ईश्वर न यागद्रो फत्तब थादोक पिउ हाइबनी अफव तौबिउ हाइबनी कोकपीबा अफवनी नुंगसिबनी नुंगसिबदो अफवनी यीशु ख्रिस्टगी वाहैनी यीशु ख्रिस्टगी वाहै इंदबसिंगी मतौ तम्मगा यीशु ख्रिस्ट थादोकपा हाइरगदी इसाना इसादा अखोगी हिंदी दा हाइरगा खुद की पैर पर कुलारी मारना हाइबदो इसाना इसादा फुजन जबग चपने क्लियर होइबिरबर मैम यीशु ख्रिस्टा कुकी की लमदा पोखिबा नते कुकी की जाति दा पोकपा नते कुकी गा मखोगा यीशु ख्रिस्टागा मखोगी मरक्तसु नौना पोकचबा यावरगदी मदुगा मरी लैनै नौना पोक्तबा यावरगदी मरी सुंगै लैनदे खंगदे नौना पोक्त्रिङै खंगदे मखोइना तौरिबा मवोंग मतौ जिसुना ताकते जिसुना ताकतबा थबक हाइदबा थबक तौरगदी महक मिंगी मा क्रिश्चियन हैना कौखिबा याय क्रॉस पाइना युंसनखिबा याय चर्चता चंगागा नुंगमै पाइखिबा याय जिसु ख्रिस्टगी यकनवनी अदुगी जैराक सोदना इसोरना पिरकनी मसिदगिदी थाजबसिंग थाजरंबसिंग मतम लैरिङैदा जिसु ख्रिस्टदा खुरुकुदा कुंदुना कपतुना हाइजबिउ इपा आई लानख्रे आइबु ngakpiu हाइदुना जिसु ख्रिस्टा ताइबंग पानबदा लेरिबा जाति पोमनमकपु Kanbiba मियै पोमनमककिदमकते इ तादुना हिंगतपा मपु इपा ईश्वरबु फत्तबा क्रिश्चियन कौबा खरा उरगा वर्ल्ड करोड़ लैबा अफा अफाबा मयाम मदर टेरेसादगी हौरगा मयाम अफा अफाबा लैरिबसिंगसिदि अमत्ता येंद्रगा चाखोट लाइसु हैबा लैबा कया साइंटिस्ट कया लैरिबा यीशु ख्रिस्ट थाजबसिंग असे येंद्रगा मिहाटपा खरा उरगा आई क्रिश्चियन तो ए हाइन लैतारगदी अदोम जीसु ख्रिस्ट कनानो खंगद्री खंगबिउ बाइबल पाबिउ क्रिश्चियन ओइरिसि यीशु थाजरमगा तोए हैबा तारगदी अदोम द ईश्वरना करी मरमगी नो हाइदुना हंगकनी अदुगा थाजद्रिबसिंग आइना हाइजरिबसि प्रभु जीसु ख्रिस्ट दो महक नुंसिबगी मपुनी इंगथबगी जुबरासनी बाइबल सिदा अनोबो वालेपनबो न्यू टेस्टामेंट यीशु ख्रिस्ट लाकपिरबो मतुंगदा नुंसिबा खक्ता हाइबि ताकपि अइना अइगी नुपी से मते मनाव से याम नुंसिनो हकचांग अमत ओइरे नुपीबु अइगी नुपी अदोमगी नुपी से लोइनेबि से असे याम नुंसिबिउ नुपी सा अदोमगी इपुरोइबदो ईश्वरगुमना इकाई खुमनो अंगांगसिंग बुलुना तौ मखोइदा सावनगनु मखोइदा अखीबगी मखोइदा अवाबगी वाहै हाइगनु अंगांसा नमा नपाबु इकाई खुमनो ताइबंग पानबदा पुनसि नुंसांगना लैनबगिदमक नमा नपाबु इकाई खुमनो नमा नपाना हाइबे इल्लो फत्तबा पौताक अमत्ता यावदे यीशु ख्रिस्ट नखजाई नकल नामदा कुपांग थारादि अतोप खराय खजाय ओनचलो हाइबदो महात्मा गांधी जी ना हाइकिबनी महाक प्रभु यीशु ख्रिस्ट की होली बाइबल पादुना चटखिबा मिसकनी माइक पाइनदी लाउखिदे क्रिश्चियनी हाइदुना अदुबु नौना पोकपसे थमोइदा पोकदौबनी
Thagachari masigi wapaw asidagi Jesu Christa to kuki yengduna hairambasing ado Jesu Christa da halakpa oirasanu thawai sengna sokpibu oirasanu duga phattaba mihatpa Christian kauba leiragadi pukning hongbiu nauna pokpiu Jesu na sigibado adomna hatke haiduna lumiba mido mahakki damaktasu sibani mahakki damakta Jesu na itabani adomna sauriba mido adugi damakta Jesu Christa na itakibani Calvary gi cross da Jesu gi ibu arembada oyenganu Adom Jesu Christa gi matik mangal thagat pangamdragadi Jesu Christa chenthanabugi thabak tawbagi adomda hak leite Christian haina kaudabana hina fai Prabhu Jesu Christa na punamakpu loina biba sokpibu oirsan Amen